ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯥꯏꯕꯪ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯥꯀꯦꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯣꯡꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤ꯫ ꯑꯗꯣ ꯑꯩ ꯍꯟꯗꯛꯁꯦ ꯚꯤꯗꯤꯑꯣꯁꯤꯡ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯄꯣꯁט ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯑꯔꯣꯏꯕ ꯊꯥ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠ ꯊꯤꯡꯈꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯔꯤꯖꯟꯁꯦ ꯏꯟꯇꯔꯅꯦꯠ ꯐꯪꯈꯤꯗꯕ ꯈꯔ ꯑꯃꯒ ꯑꯗꯒꯤ ꯑꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯤꯇꯪ ꯂꯩꯕ ꯍꯥꯏꯇꯥꯔꯦ꯫ ꯊꯕꯛ ꯏꯁꯥꯒꯤ ꯌꯨꯝꯒꯤꯁꯨ ꯊꯕꯛ ꯈꯤꯇꯪ ꯂꯩꯕ, ꯊꯕꯛ ꯈꯤꯇꯪꯒꯤ ꯅꯠꯇꯦꯀꯣ, ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯩꯅꯤ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯣ ꯉꯁꯤ ꯅ꯭ꯌꯨ ꯏꯌꯔ ꯑꯣꯏꯕꯁꯤꯗ ꯑꯅꯧꯕ ꯆꯍꯤꯅ ꯑꯩꯈꯣꯏ ꯉꯁꯤ 2025ꯅ ꯂꯥꯛꯄꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯑꯞꯂꯣꯗ ꯇꯧꯖꯒꯦ, ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯁꯨꯝ ꯁꯛ ꯎꯠꯆꯒꯦ ꯑꯗꯨꯅ ꯂꯥꯛꯆꯕꯅꯤ ꯂꯥꯏꯚꯁꯦ꯫ ꯑꯗꯣ ꯃꯃꯥꯡꯒꯤ ꯆꯍꯤꯁꯤꯃꯗꯤ ꯀꯃꯥꯏꯅ ꯆꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯃꯛꯇꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯊꯝꯖꯔꯤ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯝꯗꯧꯕꯤꯔꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯗꯣ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ 2025 ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯗꯗꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯒꯨꯝꯕ ꯄꯣꯁט ꯇꯧꯖꯒꯦ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯁꯥꯅꯤ꯫ ꯑꯗꯣ ꯃꯃꯥꯡꯒꯤ 2024ꯗꯁꯨ ꯀꯣ ꯑꯗꯨꯝ ꯇꯧꯖꯈꯤ, 2025ꯁꯤꯗꯁꯨ ꯑꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯗꯒꯤ ꯑꯇꯣꯞ ꯇꯣꯞꯄꯁꯤꯡ ꯀꯟꯇꯦꯟꯁꯤꯡ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤꯑꯕ꯫ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ, ꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅꯗꯤ ꯂꯥꯏꯚ ꯂꯥꯛꯆꯔꯣꯏꯒꯦ, ꯏꯪꯁꯨ ꯏꯪꯕ ꯍꯥꯏꯇꯥꯔꯦ, ꯏꯪꯕꯇ ꯅꯠꯇꯅ ꯈꯤꯇꯪ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯡꯅ ꯂꯥꯏꯚ ꯂꯥꯛꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯗꯤ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯏꯚ ꯈꯔꯗꯤ ꯂꯥꯛꯑꯦꯀꯣ, ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟꯅꯆꯤꯡꯕ ꯇꯧꯕꯤꯔꯛꯑꯣ꯫ ꯀꯃꯦꯟꯅꯆꯤꯡꯕ ꯁꯨꯝ ꯇꯧꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯨꯝ ꯑꯐ ꯐꯠꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏꯅ ꯁꯨꯝ ꯇꯥꯟꯅꯃꯤꯟꯅꯕ ꯌꯥꯏ꯫ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯀꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯑꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯑꯩ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯨꯅꯤ, ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯂꯥꯏꯚꯁꯦ ꯍꯧꯔꯛꯄꯗꯀꯣ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯄꯣꯁט ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯍꯥꯏꯅ꯫ ꯍꯜꯂꯣ ꯍꯜꯂꯣ ꯔꯟꯖꯤꯠ ꯁꯤꯡ ꯂꯥꯏꯁ꯭ꯔꯝ, ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ, ꯀꯝꯗꯧꯕꯤꯔꯤꯒꯦ? ꯉꯁꯤꯁꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯕꯤꯔꯒꯦ? ꯅ꯭ꯌꯨ ꯏꯌꯔ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝ ꯑꯩꯗꯤ ꯅ꯭ꯌꯨ ꯏꯌꯔ ꯂꯣꯝꯗ ꯀꯟꯅ ꯑꯣꯟꯁꯤꯟꯗ꯭ꯔꯦ, ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏ ꯔꯣꯝꯗ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ, ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ꯫ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏꯁꯨ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯦ ꯅ꯭ꯌꯨ ꯏꯌꯔꯁꯤꯗ꯫ ꯍꯪꯒꯥꯝꯅ ꯍꯥꯎꯔꯦ, ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ꯫ ꯍꯥꯏꯗꯤ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯋꯥꯅꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ, ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯕꯝꯁꯨ ꯂꯩꯇꯕ, ꯊꯕꯛꯁꯦ ꯀꯥꯏꯗ ꯀꯃꯥꯏꯅ ꯁꯨꯒꯗꯒꯦ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯅꯤꯡꯉꯒꯁꯨ ꯁꯨꯐꯝ ꯂꯩꯇꯕ ꯃꯇꯝꯅꯦꯕ, ꯁꯨꯃꯥꯏꯅ ꯇꯧꯔꯤ꯫ ꯏꯪꯕꯗꯤ ꯐꯖꯅ ꯏꯪꯉꯦꯍꯦ ꯅꯤꯡꯊꯝꯊꯥ ꯂꯥꯛꯄꯁꯤꯗꯤ꯫ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯍꯟꯗꯛꯀꯤ 2025 ꯑꯁꯤꯗ ꯀꯔꯝ ꯀꯔꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯣꯝꯅ ꯌꯦꯡꯕ ꯄꯥꯝꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯚꯤꯗꯤꯑꯣꯗꯨꯅꯦꯕ ꯑꯩꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ, ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯔꯛꯑꯦꯅ ꯁꯠ ꯂꯥꯎꯅ ꯁꯦꯝꯕꯗꯤ ꯉꯝꯖꯗꯦ꯫ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯑꯦꯞꯁ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯁꯖꯦꯁ ꯇꯧꯔꯛꯄꯁꯦ ꯖꯦꯅꯨꯏꯟ ꯑꯣꯏꯕ꯭ꯔꯥ, ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯔꯤꯁꯔꯁ ꯇꯧꯕ ꯑꯃ ꯆꯪꯉꯤꯕ꯫ ꯔꯤꯁꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯃꯊꯪ ꯑꯞꯂꯣꯗ ꯇꯧꯖꯔꯤꯁꯦ꯫ ꯃꯁꯤꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ꯫ ꯑꯗꯣ ꯑꯩ ꯍꯟꯗꯛ ꯊꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯅꯦꯠ ꯊꯤꯡꯈꯤꯕꯗꯨꯗ ꯚꯤꯗꯤꯑꯣꯁꯦ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯄꯣꯁט ꯇꯧꯕ ꯉꯝꯖꯈꯤꯗꯕꯁꯦ꯫ ꯑꯗꯣ ꯉꯁꯤꯒꯤ ꯂꯥꯏቭ ꯑꯁꯦ ꯌꯥꯝꯅ ꯁꯥꯡꯅ ꯇꯧꯖꯔꯣꯏꯒꯦ, ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯃꯃꯥꯡꯗ ꯑꯗꯣꯝꯅ ꯇꯧꯕ ꯉꯝꯈꯤꯗꯕ ꯊꯕꯛꯁꯤꯡ, ꯇꯧꯒꯦꯅ ꯈꯟꯖꯕ ꯊꯕꯛꯁꯤꯡ ꯍꯥꯏꯔꯤꯕꯗꯣ ꯑꯗꯣꯝꯁꯨ ꯌꯦꯡꯕꯤꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯗꯣꯝꯅ ꯅꯤꯡꯖꯕ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯚ ꯑꯁꯤ꯫ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯍꯧꯔꯛꯏꯕ 2025 ꯑꯁꯤꯗꯒꯤ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯁꯣꯏꯗꯅ ꯄꯣꯁט ꯇꯧꯖꯔꯛꯀꯦ, ꯚꯤꯗꯤꯑꯣꯁꯤꯡ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯣꯝꯒꯤꯗꯃꯛꯇ꯫ ꯃꯁꯤꯅꯤ ꯃꯌꯥꯝꯗ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯣꯝꯒꯤ ꯑꯅꯤꯡꯕꯗꯣ, ꯑꯗꯣꯝꯅ ꯑꯄꯥꯝꯕꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯁꯛꯁꯦꯁ ꯑꯣꯏꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪ ꯃꯪꯂꯥꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ, ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ꯫
ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯔꯁꯤ ꯊꯦꯡꯛ ꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯒꯤꯗꯃꯛꯇ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯁꯣꯏꯗꯅ ꯃꯇꯨꯡꯗ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯄꯣꯁ ꯇꯧꯖꯔꯛꯀꯦ ꯇꯧꯖꯔꯛꯀꯦ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯁꯖꯦꯁ ꯇꯧꯔꯛꯄ ꯑꯦꯞꯁꯤꯡꯗꯣ ꯁꯣꯏꯗꯅ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯖꯔꯛꯀꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯌꯥꯝ ꯊꯨꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯅꯤ ꯀꯔꯤꯝ ꯈꯟꯕꯤꯒꯅꯨ